Ngara numida weram phongkhiba kangla pawdagi maruoiba paw khara khangasaraga mayamda khudo tamjige hawkhiba pung kunmari gi manungda north east ichauna mioi taruk sikhre mayai oirap kana chayol amanong taraba yai map department hawkhiba pung kunmari asigi manungda north east akan manong tabana maram oiraga mioi taruk sikhre Assam gi district tarukta isingna thumjingkhre Mizoram gi mafam kayada landslide thoklei Tripura amasung Arunachal Pradesh da lakadariba numit kharani asigi manungda nong taraba yai adubu sangsata North East ki oina parap tawbadagi maya erop tawba nong phawba chayo ama nong taraba yai haina Indian Meteorological Department ki report amana haire Assam State Disaster Management Authority ki makeligi phongdarakli hawkhiba pung kumari asigi manungda Kamrup Metropolitan District manungda ichauna mioi manga laikhidrei Assam ki district tarukta ising thumjingkhiba asina maram oiraga mioi lising taragi mathakta laifam laitrei laikhidrabasing adagi manungda Guwahati gi sidai oina leiba Bonda area da mioi ahumdi ngarang landslide ta phumjingkhibadagi laikhidrei Assam ki Kamrup Metropolitan Kamrup amasung Kaza area dana hena ichawgi phibam mayoknare ichaw mayoknarakpa asina maram oiraga tongan-tonganba agency singna rescue tawbagi thabak chathare Relief camp kaya amasu hangdokre Regional Meteorological Department ki report ki matung inna Chirang Basa Barbeta Bongoigaon Bazali Tamulpur Darang amasung Udalguri area da height era lauthokre Arunachal Pradesh amasung Meghalaya da akamamongda nong siubagi report lai Guwahati ki oina educational institution sing thonglon singkre nong kana tabana moiraga freight service sa chauna akaiba mayokna halei Guwahati da 37 mm gi sangda nong tabana maram oiraga Guwahati city tangkhai amadi isingna thumjingkhre ichaw asina maram oiraga state adugi chief minister Himanta Biswa Saramana Kamrup amasung Kamrup Metro District stringda leiriba government employees sing graduate leave lawba yaragani hana lauthokre nong kana tabana freight service ta akaiba pirakpadagi freight ayamba Kolkata gi Netaji Subhash Chandra Bose Airport Agartala ki Maharashtra Bir Bikram Airport da driver tawkhrei Mizoram gi oina se hawkhiba pung kunmari asigi manungda capital Aizawl da landslide na maram oiraga nupi ama laikhidrei Aizawl gi mafam ayambada landslide thoktuna Internet district amasung national highway sing block toksingkhrei makha tarapa pawda ichaw mayoknariba asigi yenglaga mahairoi singgi admission amasung exam postpone tawbiyu AIMS hawkhiba numit kharani asida nong leptana taba asina maram oiraga ichaw mayoknariba asigi yenglaga mahairoi singgi admission amasung exam yaithokpiyu haina AIMS na thadorakpa cherol amana haire cherol asina makhata na haribana ichaw asina maram oiraga Imphal amasung masigi akoiba area da lairiba mafam kaya chawna chaitheng mayoknare maram aduna mahairoi community gi interest da yenglaga Department of Education Government of Manipur gi makedegi athuba amasung compassionate oiba action sing paikhatpiyu paksana ising ichaw mayoknaba asina maram oiraga normal life da chawna chaitheng pire school amasung college tamleba mahairoi singge phibam tamba ngamdaba phibam da leire khara amana laifam chafam chanaba chinja amasung communication yauna nomagi tangai fadaba polam singi dama awaba kaya mayoknare maram aduna haujik lairiba phibam asina maram oiraga mahairoi sing amasung mama mapa singna mathau taba procedure sing loisinba ngamloidabana haujik government higher secondary school da chathariba admission ase matam khara yaithokpiyu ichawgi phibam phagatriba amade mahairoi singna academic activities sing makhatana chathaba yabage tang taba phibam ama laktriba fawba undergraduate amasung postgraduate ki exam sing postpone tawbiyu hariba appeal asi humanitarian ground khakta natana crisis mayoknariba matam asida mahairoi sing chap manana khodong chawa pinabagi damaktani khodong thiraba matam asida government ki makedegi matik chaba thabak lokhokani haibige thajaba lai haide makhatara poina paujel pauche degi maru oba pau khara khanga charaga myam da khodo tamjege Sanapati da khwaidagi wangna 154.2 mm yongna nongsuki Indian Meteorological Department ki Meteorological Center Imphal na piba report ki matung inna ngasi amasung hayang Manipur da orange alert lauthokhibaga loinana akan mamongda nongsuraba yai haina panare report asin hai
Mathang Jungi tang anidana akanba nong suraba yai haina yellow alert lauthorachle. Lonina Jun tang ahumdagidi pibamasi khara phagalaktuna green alert lairagani haire. Lonina haukiba pung kumari asida Manipurgi district singda sukhiba nongjugi chang department asina pirakle. Manipurgi maru eba district ama oiriba Senapati district ta khwaidagi chang wangna mm 154.2 yongna nongsukhi. Urukuldana mm 76.2, Bisnupurda mm 21.0, Chandelda mm 12.3, Churachandpurda mm 52.4, Imphal Airportda mm 36.4, Tamenglongda mm 62.1, Thoubal ORGda mm 40.8, Moirangda mm 21.0, Chapikarongda mm 6.5, Chandel KBKda mm 8.5, Gelzang Resource Churachandpurda mm 16, Jiribamda mm 27, Porampata mm 52.5, Saini School Infalda mm 48.5, Yeralpata mm 38, Lamsangda mm 51.5, Saikulda mm 35.5, Haupumda mm 64, Mauda mm 37, ADC Modeda mm 40.5, Lilongda mm 18, Thoubal AWS da mm 13.5 amasung Oracle Gate Monom da mm 22 yongna nongsuki haide. Makhatarapa pauda Kuki gi CSO singa wadi sanaraga waroshin purakpa ngamloi. Athauba Kuki gi lairiba CSO sing amadi suda lairiba group sing asige mouthpiece ama oivana CSO sing asina hauzik tathariba santi gi wari asige waroshin purakpa ngamloi haina Coordinating Committee on Manipur Integrity Kokomi ki convener Khurajam Athaupana Phongdokhrei Lamphel leba Kokomi ki office ta pangthokiba paugi mifam amada wafam ase phongdoraduna Athaupana makhatana hai sahi ani helaba kangluki irang ase anti-peace element oiriba suspension of operation so group sing ase losindriba fawba santi purakpa ngamloi haina India ki Ministry of Home Affairs ki official sing da mayak singhalei Ministry of Home Affairs ki official sing unakiba duda Manipur da tholibi irang asigi haurafamdi Bharat Sarkar amasung su group sing ki marakta minamba agreement ama sign tawnakiba adudagi tholakibani masi punamaki daita Bharat Sarkar na pugadapani haiki makhatarapa pauda kuki sing na hai Union Territory ki demand pidriba fawba buffer zone thamgadapani kuki miyamna taliba legislator yawba Union Territory ki Demand phangdriba fawba India lengang lamdam masida lairiba kuki singi damak protective measure lokapa ama oina hauzik phangliba buffer zone ase makhatana thamgadabani haina kuki gi lairiba tunga ba CSO singi maiketigi phongdorakle makhatara pauda Kangpokpi de ichauna yum sing chenthakhi Senapati dasu ichaugi awaba mayoknare haukhiba me 19 gi leptana churakhiba akanba nongna Kangpokpi District Headquarter manakta leiba yum homporom taba leikai ama ichauna chenthabadagi ama ata thokhrei Senapati District tasu ichaugi awaba mayoknari haire